Romario na mana kamain tawraga kamaina nupi do gen tawgibna mase nupi mari ko rubadagi nupi ai ming Romario khanaizam ayang mai kai dai ni mamai babai ming na Romi khanaizam mamai ming na Roma khanaizam ai nupi mari shwe chen da ham bai nupi je dum wa lo shana ga ham bai nupi je ai Rose ka chelak padagi wa lo shana je to pa che thang la padagi lo shana ham bai lo shana pe jida palak taruk pi ade ai Rose to koi na Rose to mauni pa pani dunia ta to padagi te kalpana ibani to koi dancing to chele Jailer matong da Rose ke wari shana bai Rose na video thagalak pado ai do achumba khar di yawe do alam khar su yawe awada ma ai do mayam da phatana ba udana ba na koi mongda recipe nong kan kombai party ga tanara ga video to share given aduga Rose kina wari shana bai matam da pala tra pe do party na ma ada ke to ai do yam na show your phone do ai ne picking da di mayam da sha party show police show fashion DIG DSP OCSP amana apai kakak Henry aduga amana mami gi sport oin leba mana ringo aduga mana DIG da short team da to ka genu au da di party da na UL kana dalang jingbo da Richard boy KCP gi nongjang kombo yeli na yang ada yam ba mai na chan pa pe ai ma tu ma to ja to ra ni sha na ma ni ma ja to pi ra ma sa ne Hi ma'am, ngasi akong video na puduna lae. Ngasi video sina kaino haragadi kaino ik paneer thongani bako. Ik paneer thongani sigi recipe de hapcha hodre. Do siga la me ngasi tilhau la re sina kha sing kha men ha ba kana chamthong la re sina ko. Chamthong ja ina yam chaning dan tawini ba do ma'am siga la re ngasi mathen se aduga aina hadi pao nungaitaba amana ne hadi mamangda aina Romario gi haina kaino thanga video thanga ki bani bako Rose and Roslyn gi haina ko ado maki video thanga ki bado hoji anauba kum thokle hadi mari koibagi kaino do hadi nupi mari se mana sanapo dumaina khalubagi ni ko khalubagi hoji ma do kaino phange ba hadi kai hai tare dogi fall phange hai tare dogi fall do hoji phange ado khangda mina ma se makhong ani makta mamaki makhong phaibak ani makta nongmai kapam me hai do ma se ta lai rami hai ko ado da maki videos em batai da hadi mate kha hapcharakke yamna sanguna te minute ani khatani bako ado mayam jengbiu ma si kamaina tawra kamaina ken tawkhibna haida ado ai mata hapcharakke ma su asengba hai bako maki asengba ma kana maki hadi mana tawbada kana yawi kana magi support tawi haido ado sudum uchara kani batai da ado mayam jengbiu mata hapcharamge ado chawa hawrage oh singkha me nam le re kau thore asi smaina on chara bani ye ta hore se sao vậy không ạ khuya sao hả aina ik paneer haisa mayam tik charaga yum kyam hawena aise phutlaga isingda phutlaga thongmani bako
ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯈꯣꯠꯂꯒ ꯃꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯝꯃꯤ ꯈꯣꯠꯂꯤ ꯌꯥꯝꯅ ꯗꯥꯔꯛ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯇꯨꯁꯨ ꯌꯥꯗꯕꯩꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯆꯥꯖꯕꯅꯦꯕ ꯍꯥꯏꯗꯤ ꯁꯦꯝꯃ ꯈꯣꯠꯂꯒ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯃꯤ ꯂꯥꯡꯗꯅꯕꯅꯁꯨ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯉ ꯆꯥꯔꯤꯅꯤꯅꯀꯣ ꯃꯤꯅꯗꯤ ꯈꯪꯉꯣꯏꯕ ꯃꯨꯛꯕꯥꯡ ꯇꯧꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯕ ꯑꯇꯧꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯦꯕ ꯃꯗꯨꯒꯤ ꯈꯨꯋꯥꯗꯣ ꯑꯩ ꯁꯦꯝꯃ ꯈꯣꯠꯂ ꯆꯥꯏꯅꯦꯕ ꯔꯤꯡ ꯂꯥꯏꯠꯁꯨ ꯌꯥꯗ꯭ꯔꯦ ꯂꯩꯕꯁꯨ ꯉꯝꯗꯦꯕ ꯂꯥꯡꯉꯤꯅ ꯂꯥꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯕꯩ ꯃꯈꯥ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯩ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦꯕ ꯃꯤꯅꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯗꯁꯨ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯆꯥꯍꯟꯕꯤꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯆꯥꯍꯟꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦꯀꯣ ꯈꯔꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯀꯟꯇꯦꯟꯗꯣ ꯑꯩꯅ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯥꯅꯤꯡꯗꯕꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯥ ꯍꯞꯇꯥ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯅ ꯑꯣꯏꯅ ꯇꯥꯏ ꯑꯩ ꯆꯥꯅꯤꯡꯗ ꯆꯥꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯥꯔꯕꯅꯤꯅ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦꯕ ꯑꯩꯀꯣ ꯅꯨꯡꯉꯥꯏꯔꯦꯕ ꯀꯩꯁꯨꯝ ꯏꯀꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯍꯥꯟꯕꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯍꯞꯇꯥꯗ ꯃꯁꯥ ꯍꯥꯏꯗꯤ BP ꯍꯥꯏ ꯑꯣꯏꯔꯒꯅꯦ ꯑꯗꯨꯗꯒꯤ ꯗꯥꯏꯕꯦꯇꯤꯁꯇꯣ ꯑꯗꯨꯁꯨ ꯄꯨꯔꯥ ꯍꯥꯏ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯏꯁꯇꯣꯛ ꯑꯣꯏꯕꯒꯤ ꯆꯥꯟꯁꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯏꯁꯇꯣꯛꯇꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯄꯤꯖꯗꯦ ꯅꯣꯔꯃꯦꯜꯅꯤ ꯑꯩꯈꯣꯏ ꯃꯥ ꯄꯤꯖꯩꯌꯦ ꯆꯝꯐꯨꯠ ꯆꯝꯊꯣꯡ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯖꯔꯔꯣꯏ ꯑꯗꯣ ꯋꯥꯔꯧꯕꯤꯅꯣ ꯃꯃꯥꯁꯨ ꯑꯗꯨꯝ ꯐꯔꯀꯥꯟꯗ ꯃꯇꯥꯡ ꯃꯇꯥꯡꯗ ꯍꯥꯄꯛꯀꯦꯕ ꯆꯥꯉꯝꯗ꯭ꯔꯦ ꯇꯤꯜꯍꯧꯁꯦ ꯑꯩ ꯇꯤꯜꯍꯧ ꯌꯥꯝ ꯆꯥꯉꯝꯗꯦ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯂꯥꯡꯕꯅꯕꯣ ꯀꯣꯛꯀ ꯆꯤꯛꯑꯦꯕꯣ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯂꯥꯡꯉꯦ ꯆꯥ ꯁꯪꯒꯣꯝ ꯌꯥꯝ ꯅꯝꯃꯦ ꯄꯟ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯗꯤ ꯀꯦꯃꯦꯔꯥꯁꯦ ꯎꯕꯗ ꯀꯤꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯃꯍꯤ ꯂꯦꯝꯃꯁꯨ ꯃꯇꯨꯡꯗ ꯃꯨꯟꯕ ꯌꯥꯗꯦ ꯁꯦ ꯀꯥꯎꯅꯤꯅꯦ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ, ꯃꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯑꯝꯇ ꯆꯥꯔꯒ ꯌꯦꯡꯉꯣꯕꯀꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯥꯎꯔꯦ, ꯐꯖꯅ ꯍꯥꯎꯔꯦ ꯐꯖꯅ ꯍꯥꯎꯔꯦꯕ꯫ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯃꯊꯪꯗꯗꯤ꯫ ꯑꯗꯣ ꯍꯥꯏꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯗꯦꯠ 10ꯗꯩꯅꯦꯕꯀꯣ, ꯑꯗꯨꯅꯅꯦ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦ ꯀꯃꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ, ꯀꯃꯥꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯗ꯭ꯔꯒꯁꯨꯀꯣ ꯂꯥꯏ ꯈꯨꯔꯝꯕ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯅ ꯂꯥꯏ ꯈꯨꯔꯝꯅꯩꯅꯀꯣ꯫ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯒꯁꯨ ꯋꯥꯗ꯭ꯔꯒꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯍꯥꯏꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯦꯅꯀꯣ꯫ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤꯅ ꯂꯥꯏꯗꯣ ꯈꯣꯏꯔꯝꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯗꯨꯔꯒꯥ ꯏꯃꯥꯁꯤꯗꯤ ꯉꯥꯏꯗꯅ ꯂꯥꯛꯄꯗꯣ ꯅꯠꯇꯕꯅꯤꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯈꯣꯏꯔꯝ ꯐꯪꯅꯕ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯆꯠꯅꯔꯤꯅꯦꯕ꯫ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯪꯗꯦ, ꯖꯤꯔꯤꯗ ꯂꯩꯕ ꯈꯪꯗꯦ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯡꯅ ꯈꯣꯠꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯁꯨꯞꯅꯇꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯈꯣꯏꯔꯝꯕ ꯆꯠꯄꯩ ꯈꯛꯇꯅꯦꯕꯀꯣ꯫ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯇꯧꯋꯤ ꯍꯥꯏꯗꯣ ꯑꯩꯅ ꯕ꯭ꯂꯣꯛꯇ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯖꯔꯔꯣꯏ, ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯄꯛꯀꯦ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇꯁꯨ ꯍꯥꯏꯔꯛꯏꯕ ꯃꯤꯅꯀꯣ, ꯍꯥꯏꯗꯤ ꯑꯩꯁꯦ ꯕ꯭ꯂꯣꯛꯁꯨ ꯃꯇꯥꯡꯗ ꯕ꯭ꯂꯣꯛꯁꯨ ꯍꯥꯞꯄꯣ ꯍꯥꯏꯅꯀꯣ꯫ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯍꯥꯞꯇꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤꯀꯣ, ꯑꯩꯁꯦ ꯅꯝꯐꯝ ꯈꯪꯗꯦꯕ ꯕ꯭ꯂꯣꯛꯁꯦ ꯅꯝꯕ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ, ꯕꯥꯏ ꯕꯥꯏ꯫